Social media ki tongan page sing dagi maroiba update sing lokhacharaga ahanbada apunbai I paw dagi lokhachage bulletproof case per thugai na ba zomi paiti furupna Semsaba Loikhre Manipur police section BU sumna thamlakli athangda wawa launa hore page dagi Kuki singi leak oirakhiba Msg Translation thamjari madudi May 5 ta lan tawna ba Semba Loikhre May 5 ta natragasu sungsoi soidana lan tawraglagani miyamna mikupna hom singna laisi translation da Kuki in Pichandel ga Kuki khulakpa Association Kana area lamsigi miyamna khangjangadaba aduga ingadaba khara madudi ahanbada date 5 May 2024 faw kanamta singda satan basatpa yaroi singda lekpa yaroi singchan basu yaroi anisubada khungi nongmaiga maruga fajana tasallaga thamgadabani ahumsubada lupa sahi 19 dagi nani fu phawbagi manungda leiba singna IST reserve oina leigadabani khunduda ready da leigadabani mari subada nupa sahi 93 dagina yankhai phawbagi manungda leiba sing reserve oina leigadabani singnaba mapumsingda semsaduna leigadabani manga subada gari macha asauba light and heavy leiba sing mapuna semsaduna thamgadabani emergency gi mateng oinaba taruk subada nongmai makhol hek tholakpaga khulakpana lusinglaga khunsing section na leihanba taret subada lan leire haiduna khun thadoktuna chen kheba yauradi tungda maral mathom KICDI ga KCA ga gi khutta leini karimata tawba ngamloi nifan subada warol thamliba singsida problem la adi sindok sinjin yaurasu lamdam sigi lusingba KICDI ga KCA ga na kana area gi waroishin oini asumna leak message ki translation thamlagli mathangda arambai tengol gi lusing purel korongan ba khumanna osam khaksia tawrangli madudi lanjau soidana tawgani athubada matamduda aikhoidi awar apana pik thangani thaunadangna yara oi masi iraicha pumnamangna khangminasi wakhal khanthasi aikhoi masen onsinara leibai matam nate asumna korona thamlakli makha chatharakpada Manipur update page dagi update amkhang langli madudi Imphal airport da CISF na check tawrubada Delhi chatkadaba passenger mayanda sana umduna puramba nupa ama phaduna x-ray lauraga yenglubada machigunda sana matumani yauramle pharaba nupa adugi mamingna Askar Ali chahi kunga mari kawi lilong haureibi chandrakhong dagi ni hairi mathangda apunba ipaw page dagi update amakhaka lokhachage madudi maitai pangal singna maitai gi sentiment sokadaba AB da comment piram labadi afa fatagi daita masa da pugadabani Manipuri maitai pangal social unification upliftment organization asumna thamlakle aduga loisalakpada hujik phangba update amakhak thamjaramge kumbi da central security force la khulngakpagi nongmai gypsy gari fajin khibagi irang hauroktuna miyam thumjinkhre